ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯀꯥꯁ ꯇꯈꯦꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯅꯝ ꯆꯦꯟꯕ ꯂꯩꯔꯥꯡ ꯈꯨꯗꯤꯡ ꯍꯦꯛꯇꯨꯅ ꯆꯤꯟꯒꯗ꯭ꯔꯥ? ꯑꯣꯏꯅꯤꯡꯂꯨꯗꯦ ꯂꯩꯁꯛ ꯍꯦꯟꯕꯤ ꯂꯩꯅꯝ ꯌꯥꯝꯅ ꯆꯦꯟꯕꯤ ꯂꯩꯔꯥꯡꯁꯨ꯫ ꯀꯜꯂꯛꯎꯗꯦ ꯈꯣꯏꯃꯨ ꯀꯌꯥꯅ ꯉꯥꯡꯕꯁꯨ ꯁꯥꯠꯀꯦ ꯅꯪꯒꯤ ꯈꯛꯇ ꯑꯣꯏꯅ, ꯄꯥꯊꯤ ꯄꯣꯝꯊꯤꯗ ꯑꯣꯏꯔꯕꯁꯨ ꯍꯧꯖꯒꯦ ꯅꯪꯒꯤ ꯑꯣꯏꯅ꯫ ꯑꯣꯏꯈꯤꯅꯨ ꯅꯪꯁꯨ ꯃꯤꯠꯌꯥꯝꯕ ꯈꯣꯏꯃꯨ ꯍꯥꯏꯕꯗꯣ, ꯀꯥꯔꯥꯝꯒꯅꯨ ꯂꯩꯍꯤꯗꯁꯨ꯫ ꯁꯪꯂꯝ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯅꯩ ꯆꯨꯅꯩ ꯐꯖꯩ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯒꯗꯕ ꯂꯝꯗꯝꯅꯤ꯫ ꯌꯦꯡꯂꯨ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯄꯨꯛꯅꯤꯡ ꯏꯅꯧ ꯇꯅꯧꯒꯗꯕ ꯃꯐꯝꯅꯤ꯫ ꯃꯤꯠ ꯑꯁꯤꯅ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯑꯁꯪ ꯑꯃꯥꯟ ꯉꯥꯛꯇ ꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯁꯪꯂꯝ ꯀꯧꯕꯁꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯪꯂꯝ ꯈꯨꯟ ꯑꯗꯨꯗ ꯂꯦꯝꯕ ꯀꯧꯕ ꯕꯥꯃꯣꯜ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯈꯪꯅꯩ꯫ ꯐꯖꯩ ꯇꯁꯦꯡꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯍꯥꯛꯅ ꯃꯩꯅꯥꯛꯇ ꯂꯩꯔꯒ ꯍꯨꯃꯥꯡ ꯃꯔꯤꯛ ꯈꯔꯒ ꯉꯧꯇꯛ ꯇꯧꯕ ꯀꯨꯆꯨ ꯑꯗꯨꯗ ꯃꯩꯅꯥꯛꯇ ꯂꯩꯕꯒꯤ ꯑꯁꯥꯕ ꯑꯗꯨꯅ ꯍꯨꯃꯥꯡ ꯃꯔꯤꯛ ꯀꯥꯕꯗꯣ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯑꯗꯨꯃꯛ ꯐꯖꯕꯅꯤ꯫ ꯉꯥꯎꯅꯩ ꯄꯥꯝꯅꯩ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯑꯩꯒ꯭ꯌꯥ ꯂꯦꯝꯕꯕꯨ꯫ ꯗꯦꯕ ꯀꯔꯃ ꯑꯃꯗ ꯑꯩꯒ꯭ꯌꯥ ꯂꯦꯝꯕꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯔꯕꯗꯤ ꯂꯩꯁꯥꯕꯤ ꯑꯌꯥꯝꯕ ꯌꯥꯎꯗꯅ ꯇꯣꯛꯅꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯖꯃꯥꯁꯨ ꯑꯃꯅꯤ꯫ ꯑꯇꯩ ꯂꯩꯁꯥꯕꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯂꯥꯏꯖꯃꯥꯅ ꯈꯤꯠꯃ ꯍꯦꯜꯂꯤ ꯂꯦꯝꯕ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ꯫ ꯑꯇꯩꯗꯤ ꯉꯥꯛꯇꯪꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯛ ꯂꯥꯡꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯃꯥꯗꯤ ꯂꯦꯝꯕ ꯃꯥꯕꯨ ꯉꯥꯎꯖꯩ ꯆꯥꯛꯆꯩ, ꯑꯣꯏꯅꯤꯡꯉꯤ ꯃꯥꯒꯤ ꯈꯛꯇꯒꯤ꯫ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯆꯤꯛꯊꯍꯟꯅꯤꯡꯗꯦ, ꯀꯅꯥ ꯑꯃꯒ ꯑꯣꯟꯁꯤꯜꯍꯟꯅꯤꯡꯗꯦ꯫ ꯅꯨꯄꯥ ꯃꯥꯕꯨ, ꯅꯨꯄꯤ ꯃꯥꯅ꯫ ꯈꯪꯉꯤ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ, ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯅ ꯂꯣꯟꯊꯣꯛꯇꯕ ꯑꯣꯏꯕꯅꯣ ꯈꯪꯗꯦ꯫ ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯕꯨ ꯈꯧꯔꯥꯡꯅ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯍꯥꯟꯅꯒꯨꯝ ꯑꯌꯨꯛꯀꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯝꯗꯨꯅ ꯆꯥꯛꯈꯨꯝ ꯆꯠꯅꯕ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯟꯗꯨꯅ ꯈꯥꯕꯩ ꯆꯤꯒ ꯋꯥꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯃꯥ ꯔꯥꯙꯦꯅ "ꯉꯁꯤꯅ ꯀꯗꯥꯏꯗ ꯀꯔꯤ ꯊꯧꯗꯣꯛ ꯂꯩꯕꯒꯦ? ꯊꯥꯒꯤ ꯆꯥꯛꯀꯠꯄꯅꯦ ꯏꯃꯥ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯤꯕꯅꯤꯅ ꯇꯧꯔꯤꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯃꯥ ꯑꯩꯒꯤ ꯏꯟꯖꯥꯡ ꯈꯔꯇ ꯐꯥꯎꯕ ꯍꯦꯛ ꯄꯨꯔꯛꯇꯕꯁꯤ ꯏꯃꯥ ꯈꯔꯗꯤ ꯋꯥꯔꯧꯏ꯫ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕꯒꯗꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕꯅꯤꯗ꯫ ꯅꯈꯣꯏꯒꯤ ꯅꯄꯥꯕꯨꯡ ꯑꯗꯨꯅ ꯂꯩꯔꯤꯉꯩꯗꯗꯤ ꯆꯥꯛ ꯊꯣꯡꯕꯒ ꯆꯠꯂꯤꯉꯩ ꯃꯇꯝꯗꯨꯗ ꯏꯟꯖꯥꯡꯒꯁꯦ ꯌꯨꯝꯗꯒ ꯊꯣꯡꯅ ꯄꯣꯟꯇꯦ꯫ ꯅꯄꯥꯕꯨꯡꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯌꯣꯝ ꯌꯣꯝꯗꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯆꯥꯃꯤꯟꯅꯗꯧꯔꯤꯕ꯫ ꯏꯃꯥ, ꯑꯩꯗꯤ ꯇꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ, ꯏꯀꯥꯏꯌꯦꯕ꯫ ꯑꯗꯨꯒ ꯑꯩꯁꯦ ꯄꯥꯈꯪ ꯀꯣꯟꯁꯦꯡ꯫ ꯑꯗꯣ ꯃꯤꯅꯒ ꯑꯩꯒ꯭ꯌꯥ ꯂꯦꯝꯕꯗꯤ ꯆꯥꯛꯈꯨꯝ ꯆꯠꯄꯗ ꯏꯟꯖꯥꯡ ꯄꯨꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯀꯥ ꯍꯥꯏꯅꯔꯗꯤ ꯅꯆꯥ ꯑꯩꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯏꯟꯖꯥꯡ ꯈꯔꯗꯨꯒꯤ ꯄꯥꯈꯪꯒꯤ ꯏꯖꯠ ꯂꯣꯏꯕꯒꯗꯣ ꯅꯆꯥ ꯄꯥꯝꯖꯗꯦꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒ ꯍꯦꯛ ꯍꯦꯛ ꯆꯥꯛꯈꯨꯝ ꯆꯠꯃꯤꯟꯅꯕ ꯃꯇꯥꯎ ꯊꯣꯏꯕꯗꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ "ꯍꯣ ꯑꯩꯒ꯭ꯌꯥ, ꯂꯦꯡꯉꯁꯤꯗꯅ ꯃꯇꯝꯁꯦ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦꯅꯦ꯫ ꯍꯣꯏ ꯂꯦꯡꯉꯁꯤ, ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯂꯤꯕꯅꯦ꯫ ꯏꯃꯥ, ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯂꯦꯝꯕꯒ ꯊꯣꯏꯕꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯦ꯫ ꯊꯣꯏꯕꯅ "ꯑꯩꯒ꯭ꯌꯥ, ꯉꯁꯤꯒꯤ ꯊꯥ ꯐꯥꯕꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤꯗ ꯂꯩꯔꯝꯒꯗꯕ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩ ꯈꯪꯉꯤꯗꯣ꯫ ꯅꯪꯁꯦ ꯅꯃꯤꯠꯇꯤ ꯐꯅ ꯌꯥꯝꯃꯤꯌꯦ꯫ ꯕꯥꯃꯣꯟ ꯆꯦꯟꯗꯍꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯂꯩꯁꯥꯕꯤꯒ ꯌꯦꯡ ꯂꯩꯔꯝꯗꯅ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯆꯦꯒꯞ ꯑꯁꯤꯅ ꯊꯣꯝꯃꯛꯀꯅꯤꯌꯦ꯫ ꯑꯩꯕꯨ ꯅꯨꯄꯤꯗꯒ ꯌꯥꯝ ꯆꯣꯞꯄꯒꯤ ꯃꯑꯣꯡꯗꯒ ꯍꯥꯏꯗꯅ ꯍꯥꯏꯔꯤꯁꯤꯗꯤ ꯅꯪꯒꯤꯅꯤꯅꯦ ꯅꯪꯒꯤ꯫ ꯏꯁ, ꯑꯩꯒꯤ ꯀꯥꯏꯗꯅ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯩꯖꯗꯦꯀꯣ꯫ ꯍꯣ ꯑꯩꯁꯨ ꯂꯩ ꯍꯥꯏꯈꯤꯗꯤꯌꯦ, ꯂꯩꯕꯨꯗꯤ ꯂꯩꯔꯛꯑꯗꯕ꯫ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯗ꯭ꯔꯣ? ꯈꯪꯅꯤꯡꯗꯦꯗ, ꯈꯪꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯅꯪꯅ ꯈꯪꯅꯤꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯥꯏꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦꯗ, ꯂꯥꯏꯖꯕꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯆꯠꯊꯣꯛꯑꯦ ꯑꯁ꯭ꯋꯥꯏꯗ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯅꯪꯁꯨ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯥ ꯀꯩꯁꯨ ꯂꯩꯔꯝꯒꯗꯕ ꯅꯠꯇꯦ, ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯌꯨꯝꯒ ꯈꯔ ꯂꯥꯞꯅꯩꯌꯦꯕ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ꯫ ꯑꯩꯒ꯭ꯌꯥ ꯁꯛꯍꯦꯟꯕ, ꯀꯥꯎꯕꯤꯔꯕ꯭ꯔꯅꯦ? ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯞꯄꯕꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯉꯥꯏꯔ ꯂꯩꯔꯝꯃꯤꯗꯣ ꯆꯥꯛꯈꯨꯝ ꯃꯐꯝꯗ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯉꯁꯤꯕꯨ ꯂꯥꯛꯑꯝꯒꯗ꯭ꯔꯅꯦ? ꯂꯥꯛꯑꯝꯒꯅꯤ,
ꯅꯪꯅ ꯆꯥꯛꯈꯨꯝ ꯆꯠꯄ ꯃꯥꯅ ꯂꯩꯔꯝꯗꯕ ꯍꯧꯅꯗꯦ ꯑꯩꯅ ꯉꯛꯏꯗꯤ ꯅꯪꯅ ꯆꯥꯛꯈꯨꯝ ꯆꯠꯄ ꯃꯐꯝꯁꯤ ꯃꯥꯅ ꯀꯔꯝ ꯍꯥꯏ ꯇꯧꯗꯨꯅ ꯈꯪꯉꯤꯖꯥꯠꯅꯣ ꯁꯤꯅꯤ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯀꯣꯏꯅꯗꯕꯤꯒ ꯁꯥꯔꯒ ꯃꯅꯨꯡꯗ ꯂꯣꯟꯅ ꯄꯥꯎꯒ ꯐꯥꯎꯅꯕꯤꯗꯨꯔꯕ ꯅꯌꯥꯗ ꯇꯦꯛꯅꯕ ꯈꯥꯕꯩꯁꯤꯟ ꯊꯥꯔꯛꯀꯅꯤ ꯅꯪ ꯀꯥꯇꯨꯀꯔ ꯉꯥꯡꯕ꯭ꯔꯕ ꯅꯪ ꯃꯤꯁꯤꯡꯁꯦ ꯑꯆꯨꯝꯕ ꯍꯦꯛ ꯉꯥꯡꯉꯛꯑꯗꯤ ꯁꯥꯎꯋꯦꯁꯦ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯌꯥꯔꯦ ꯅꯪ ꯅꯊꯟꯇ ꯉꯥꯡꯍꯧꯔꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯧꯗꯣꯛ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯔꯦ ꯊꯣꯡꯒꯥꯜ ꯑꯗꯨ ꯆꯪꯉꯛꯄꯒ ꯑꯈꯠꯄꯤ ꯂꯥꯏꯖ ꯑꯗꯨ ꯂꯦꯝꯕꯒꯤ ꯃꯥꯡꯗꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ ꯂꯦꯝꯕ ꯏꯈꯪ ꯈꯪꯉꯤ ꯃꯀꯣꯛꯇ ꯈꯣꯠꯇꯨꯅ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯂꯦꯝꯕ ꯊꯩꯗꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯃꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯊꯖꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯅ ꯏꯕꯦꯝꯃ ꯂꯥꯏꯖ ꯑꯩꯈꯣꯏꯁꯤ ꯆꯥꯛꯈꯨꯝ ꯂꯥꯛꯏꯕꯅꯤꯅꯦ ꯂꯝꯕꯤꯁꯦ ꯊꯠꯂꯅꯨ ꯊꯧꯗꯣꯛ ꯃꯄꯨꯗꯣ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯁꯥꯎꯔꯝꯕ ꯇꯥꯔꯦ ꯂꯝꯕꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯅꯪꯒꯤ ꯂꯝꯕꯤ ꯊꯠꯄ꯭ꯔꯣ ꯑꯗꯨꯒ ꯂꯩꯔꯤꯁꯦ ꯌꯨꯝꯕꯨꯗꯨꯒꯤ ꯊꯣꯡꯒꯥꯟꯗꯅꯦ ꯅꯪ ꯆꯪꯈ꯭ꯔꯣ ꯑꯩꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯌꯥꯝꯆꯥ ꯂꯦꯝꯕꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯕ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯌꯥꯕꯤꯅꯤꯅꯦ ꯑꯍꯣ ꯁꯥꯟꯅꯔꯣ ꯊꯨꯅ ꯊꯥꯖꯤꯜꯂꯛꯎꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯡꯗꯧꯔꯤꯕꯁꯦ ꯃꯊꯦꯜ ꯌꯥꯝꯃꯦꯕ ꯍꯣ ꯑꯩꯒꯤꯌꯥ ꯅꯅꯥꯏ ꯆꯪꯖꯔꯝꯃꯒꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒ ꯆꯪꯂꯛꯑꯣ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯗꯅ ꯊꯣꯏꯕ ꯃꯥꯗꯤ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯍꯣ ꯑꯩꯒꯤ ꯌꯥꯝꯆꯥ ꯅꯀꯣꯛꯇꯣ ꯑꯗꯨꯛ ꯌꯥꯝ ꯈꯣꯠꯂꯤꯗꯣ ꯍꯤꯛꯄꯤꯒ ꯂꯩꯔꯕꯣ ꯑꯩꯒꯤ ꯌꯥꯝꯆꯥꯁꯦ ꯇꯜꯂꯤꯗ ꯕꯥꯃꯣꯜ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝ ꯃꯣꯠꯄ ꯅꯠꯇ꯭ꯔꯒ ꯏꯔꯨꯒ ꯂꯨꯔꯛꯇ꯭ꯔꯕ꯭ꯔꯕ ꯑꯩ ꯂꯨꯕꯤꯌꯨꯔꯣ ꯅꯪꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯉꯥꯎꯕꯤ ꯑꯃꯗꯒꯤ ꯈꯤꯠ ꯃꯍꯦꯜꯂꯦ ꯑꯩꯔꯣ ꯑꯩꯒꯤ ꯌꯥꯝꯆꯥꯅ ꯐꯖꯅ ꯉꯥꯡꯅꯔꯗꯤ ꯑꯉꯥꯎꯕꯤꯁꯨ ꯑꯣꯏꯔꯣꯏꯗꯕ ꯑꯩꯒꯤ ꯌꯥꯝꯆꯥꯅ ꯊꯧꯁꯥꯕꯤꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯤꯁꯦ ꯑꯩꯗꯤ ꯑꯉꯥꯎꯕ ꯂꯥꯌꯦꯡꯕ ꯃꯤꯁꯨ ꯅꯠꯇꯅ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯌꯥꯝꯆꯥꯅ ꯑꯣꯏꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯑꯉꯥꯎꯕ ꯋꯥꯈꯜꯁꯦ ꯐꯔꯣꯏꯗꯧꯔꯤꯕ ꯂꯦꯝꯕ ꯂꯥꯏꯖꯒꯤ ꯀꯣꯛ ꯑꯗꯨꯗ ꯏꯟꯗꯨꯅ ꯑꯉꯥꯡꯅ ꯏꯔꯥꯡ ꯑꯃ ꯇꯧꯅꯨ ꯆꯩ ꯆꯥꯅꯤ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯗꯨꯅ ꯊꯧꯗꯣꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯅꯨꯄꯤ ꯃꯥꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯑꯁ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯤꯠꯌꯦꯡꯗꯨꯕꯣ ꯑꯩꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯃꯦꯕ ꯑꯩꯒꯤ ꯌꯥꯝꯆꯥ ꯃꯥꯅ ꯃꯥꯒꯤ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯄ ꯋꯥ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯃꯁꯤꯁꯤꯡꯁꯤꯅ ꯅꯨꯆꯥ ꯑꯣꯏꯕꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯕꯤꯕ ꯑꯩꯒꯤ ꯌꯥꯝꯆꯥ ꯅꯪꯗꯤ ꯑꯩꯒꯤ ꯈꯛꯇ ꯑꯣꯏꯖꯒꯦꯀꯣ ꯐꯖꯕ ꯂꯩꯅꯝ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯁꯥ ꯇꯝꯂꯤꯕ ꯂꯩꯔꯥꯡ ꯀꯌꯥ ꯎꯔꯕꯁꯨ ꯃꯤꯇꯥꯗ ꯅꯪꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯔꯤꯕꯤ ꯑꯩꯕꯨ ꯈꯛꯇ ꯍꯦꯛꯄꯤꯗꯨꯅ ꯊꯝꯕꯤꯌꯨꯀꯣ ꯅꯪꯒꯤ ꯅꯀꯥꯗ ꯑꯁꯣꯝꯗꯅ ꯊꯣꯏꯕꯅ ꯏꯟꯖꯥꯡ ꯑꯗꯨ ꯊꯣꯡꯅ ꯍꯣ ꯑꯩꯒꯤꯌꯥ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯛꯀꯦ ꯈꯔ ꯂꯤꯔꯛꯎꯗꯅ ꯑꯩꯒꯤꯌꯥꯒꯤ ꯋꯥꯔꯤꯗ ꯇꯥꯔꯒ ꯃꯩꯁꯥꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯁꯥꯟꯅꯗꯦꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯗꯣꯏꯅꯣ ꯅꯆꯤꯟ ꯊꯤꯅꯨꯗ ꯑꯩꯒꯤꯌꯥ ꯂꯩꯁꯥꯕꯤꯒ ꯂꯦꯞꯇꯅ ꯂꯩꯃꯤꯟꯅꯍꯧꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯥꯟꯅꯗꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅ ꯊꯥꯖꯒꯅꯤ ꯌꯥꯔꯦ ꯇꯣꯛ ꯑꯝꯇ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ ꯃꯔꯣꯏ ꯊꯣꯡꯅꯕ ꯅꯥꯀꯨꯞꯄꯤꯁꯦ ꯑꯝꯇ ꯂꯧꯔꯣ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯒꯤ ꯅꯪ ꯂꯧꯔꯨꯕꯗꯤ ꯀꯩꯗꯧꯕ ꯅꯪꯕꯨ ꯉꯥꯏꯕꯗ ꯋꯥꯔꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯁꯛꯍꯦꯟꯕ ꯑꯩꯒꯤ ꯌꯥꯝꯆꯥꯒꯤ ꯁꯛꯇꯝꯗꯨ ꯑꯃꯨꯛ ꯎꯠꯁꯤꯜꯂꯨꯗꯅ ꯍꯔꯥꯎꯖꯅꯕ ꯂꯥꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯟꯖꯅꯕ ꯌꯥꯔꯦ ꯈꯗꯥꯡꯗꯣ ꯊꯥꯗꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯣꯛ ꯂꯧꯔꯣꯁꯨ ꯊꯣꯏꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯕꯦꯝꯃꯁꯤꯡ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯨ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯃꯟꯕ ꯑꯋꯣꯏꯒꯤꯌꯥ ꯂꯣꯏꯔꯦ ꯄꯤꯔꯣ ꯀꯗꯥꯏ ꯃꯔꯣꯏ ꯊꯣꯡꯅꯕ ꯉꯥꯏꯗꯅ ꯂꯩꯍꯧꯔꯦ ꯂꯥꯏꯖꯅ ꯑꯩꯒꯤ ꯌꯥꯗꯗꯤ ꯄꯤꯔꯣꯏ ꯑꯩꯒꯤ ꯌꯥꯝꯆꯥ ꯂꯦꯝꯕ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯍꯜꯂꯣ ꯂꯥꯏꯖ ꯅꯪꯕꯨ ꯃꯔꯩꯗꯨ ꯇꯧꯔꯅꯣꯃꯦ ꯊꯧꯗꯣꯛ ꯃꯄꯨꯁꯤ ꯆꯥꯛ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯁꯥꯎꯔꯛꯀꯅꯤꯃꯤ ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯌꯥꯝꯆꯥ ꯑꯣꯏꯅ ꯊꯥꯔꯛꯎ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯒꯤ ꯍꯣꯏ ꯈꯣꯟꯊꯤ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩꯒꯤ ꯌꯥꯝꯆꯥ ꯑꯣꯏꯅꯅꯦ ꯁꯠ ꯊꯥꯔꯛꯆꯣ ꯅꯠꯇ꯭ꯔꯗꯤ ꯊꯧꯗꯣꯛ ꯃꯄꯨꯅ ꯉꯥꯡꯕꯤꯁꯅꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤꯌꯥ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯌꯥꯝꯆꯥ ꯂꯦꯝꯕꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅꯅꯤ ꯍꯥꯏꯕꯒꯤ ꯏꯟꯖꯥꯡ ꯁꯦꯝꯕ ꯂꯥꯛꯄꯒꯤ ꯋꯥꯅꯦ ꯑꯩꯒꯤ ꯌꯥꯝꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯖꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯑꯩꯒꯤ ꯌꯥꯝꯆꯥꯒꯤ ꯃꯥꯏꯊꯣꯡ ꯎꯗꯅ ꯍꯜꯂꯣ ꯍꯥꯏꯔꯕ꯭ꯔꯣ ꯑꯩꯒꯤꯌꯥꯁꯨ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯈꯪꯍꯟꯅꯤꯡꯉꯤꯗ ꯅꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯤꯁꯨ ꯀꯜꯂꯤꯍꯦ ꯅꯠꯇ꯭ꯔꯥ ꯀꯜꯂꯦꯕ ꯑꯩꯒꯤꯌꯥ ꯑꯩꯈꯣꯏꯗꯤ ꯆꯤꯟꯗ ꯑꯗꯨ ꯉꯥꯎꯖꯕꯅꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯊꯃꯣꯏ ꯌꯧꯅ ꯉꯥꯎꯕ ꯑꯃꯗꯤ ꯂꯩꯔꯤꯌꯦ ꯍꯣꯏ ꯑꯩ ꯍꯥꯏꯔꯒ ꯊꯥꯔꯛꯑꯒꯦ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯁꯨ ꯈꯔ ꯈꯪꯕꯤꯌꯣꯕ ꯍꯣꯏ ꯂꯦꯝꯕ ꯊꯣꯏꯕꯅ ꯃꯔꯣꯏ ꯄꯨꯗꯅ ꯂꯥꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯅꯪꯕꯨ ꯃꯔꯣꯏ ꯂꯧꯔꯨꯁꯨ ꯍꯥꯏꯗꯅ ꯆꯠꯈꯤꯗꯥꯏꯅꯦ ꯅꯨꯄꯤꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯀꯥꯎꯔ ꯂꯥꯛꯏꯔꯕ ꯑꯃꯨꯛ ꯑꯣ ꯀꯥꯎꯕ ꯅꯠꯇꯦ ꯁꯒꯦꯟꯕ ꯑꯩꯒꯥꯝꯆꯥ ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯃꯔꯣꯏꯗꯨ ꯄꯤꯔꯣꯏ ꯍꯥꯏꯗꯅ ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯍꯧꯔꯤꯕ ꯑꯗꯨꯁꯨ ꯂꯥꯏꯖꯅ ꯃꯀꯣꯛ ꯆꯤꯡꯉꯒ ꯑꯗꯨꯗ ꯃꯣꯏꯒꯤ ꯄꯦꯟꯗꯕ ꯈꯔ ꯐꯣꯡꯗꯣꯛꯄꯗꯨꯁꯨ ꯇꯥꯈꯣꯗꯅ ꯇꯥꯔꯛꯄ ꯃꯇꯝꯁꯦ ꯊꯦꯡꯉꯤꯃꯤ ꯅꯪꯕꯣ ꯍꯣ ꯑꯩꯅ ꯐꯅ ꯆꯠꯂꯁꯨ ꯄꯤꯔꯛꯑꯔꯣꯏ ꯅꯪ ꯀꯣꯛ ꯆꯠꯂꯨꯔꯣ ꯆꯠꯀꯦ ꯑꯩ ꯆꯠꯀꯦꯀꯣ ꯌꯦꯡꯉꯨ ꯅꯪ ꯂꯦꯝꯕ ꯁꯥꯎꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯨ ꯃꯨꯟꯕ ꯂꯣꯏꯔꯗꯤ ꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯁꯥꯎꯔꯒ ꯉꯥꯡꯕ ꯋꯥꯁꯤꯗꯅꯤ ꯂꯥꯏꯖ ꯃꯥꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯗꯨ
Kayno ay gamsa. Nupa na bu adu isaw lang bro. Isaw lang at hong bada chabala ko nate. Ay gamsa na mamon gano agad hong bada. Adu na ikoy na chabala idi. Se, ay gamsa maroy na kopi hai bado. Sida lay se. Maroy thong bada kariyam na haplong gada ba horen negi. Hauke. Bukham da tik thana pangki. Horen charo du pian. Lemba adu hairaga chatki laisabi sing adu lembagi matau aduda walaw na nui. Mau ama na noktuna phagi tawraga. Horen maroiga boraga thongbado hautradi laizda tainagadabani ko. Mana agemsa sawankhrabanina. Inama kaisu khalono adom hauni. Aigi agemsa gi khutnabu thengkhraba. Madugi insang dumadine haudaningai leiponte. Laisabi amana hauni agamsa gi maroi thongbadi haudaningai leiponte. Khulsida agamsa na sakhum chatpada maroi ga boraga thongbada haute haiba amata na kongasna tadriyeba. Mane aigi agamsa na thongadi aidi hautaba amata leite. Mau aduna laisa nangna adu yamna agamsa pamjaraga hauzik phau phongdoktana leidubu karigino kok phongdok chahauko atopa mina hanjaki janiko. Inama adumadi sungya yaroida. Aigi amsadi aigi khaktagine phongdoktaba nungsibana su heli dainama nungsibasisu. Inamadi phongdo sida leiko nangna aigi amsaga phangaudabagi ngauraga lambi soroktaga chatpado inama oidi yengba ngamoiko. Adata he inama. Asumna namit adumadi adumak haukhre. Laizaga mata ningthigadu wari sana la ilambi aduda ningthina. Nangbu mamon na paduda adumak luktuna leirage hairo. Oigadaba ama tawzo hairisini ko ide. Oiduini kaino. Oirani yamna. Nupaduna hanna phau yengdabaduda. Nakhoina khangdabaine. Aikhoi ni de adum yengne. Nungsiroi ke tawbasu magi mit yengaduna hekta ngamdaba. Bhabdolan sabada ningkhaiba thubani ko. Ningthia. Daise. Ai gamsa hoina tro. Oira male. Khangni da ngaside. Laiza nang haunabi hinjin bido tawno ko lambi neba. Khangni he isu. Aibu angawbigi maongdaga khangni nang thoibana adudi hayengdi tholok so mata leite hayengdi bora singju saba chasidana chase aiya nangi laija se ada nang ngairi malene nang khabaisin thumna ko soiroe nangi laija kaidan hai changsi leisi disum chatlu tumina dum kem hairu tandana mari toksan laija lembagi mangduda phatlipsinduna aigamcha kai chatluino Like tamba chaloini. Oh, ai su kita takpiyudana. Aidi haite tamba chalubane. Ado karamba larik no. Khabai se ga ko yawba larik tuba. Bamol gi larik ni. Aigamcha nangai nungsibra. Hey, nangi dadi hamandrane atabai khoi ikai sele ko. Aiga nang yam chayenai he. Mi itai naw nungsinana ngaktang wari sanagi tawbasida yetle habanida. Ado aigya thawbiba yade. Ngaktang wari sanage. Aswaida ngaktang leiruzoba. Masi nupi sidi ikaibagi singniga da tatledana. Hoi sanaro. Aswaida hek ngayurage. Hoi gamsa. Aswaida ngayramage. Warido fazana chiktanaro. Thoibasu lambigi urum khara laangba matai amata sathoktuna laikre. Aigamcha kaino nangai nungsibro. Nungside. Aduga nungsifam su thokte. Nangi khangnabadi leibra. Kaigino do hangide. Ho leibra bado. Leite. Hoine adu edi yai. Khangnaba leiba yadeba. Adu kaigino nangna ai hek thengnaba khudingi adum lambi thattatana wari sanarise. Nang khangdra aise? Khangde. Nungsibagi. Kari. Nungsibagi ba. Hoi, nungsibagi. Adu nangbu nungsibasi kaino khangaba. Khangi kaino. Adudi kari. Nungsiba di apambado. Apamba di kari. Apamba di apamba kaino khangde sum hange habanida. Nang ka wari sanabase amuksu yam nungayebo kokti khara ngawiye. Yare, ai chalagi lambi thatlan. Adude ai nungsi hairam. Nungsidana kamaina nungsi haidunu. Aigamcha nang kara ngangan ngasaidagi haise phagi nate. Ai nangbu thamoi sengna nungsi. Nangsu ai nungsiyo hana nungsiramdrasu. Ai kanadasu nungsiba pamde. Aigamcha chaki hando. Chatpiyar nungsi hairamdradi. Nungside. Aidi masaksu khangdri. Asi hairaga chatke tawi laiza nang hauraroi matagum nupadogi khudang adu ta paiduna le. Nupa masu angam talai. Nupidogi khutto amutang phat kan thoklamduna chakhi. Babo nupa mi phata. Nang tan nupi phanguranu he.
ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯁꯦ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯑꯩ ꯑꯃ ꯐꯪꯖꯕꯗꯤ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ 114ꯗꯣ 500ꯃꯨꯛ ꯁꯥꯠꯂꯕꯒꯨꯝꯕꯅꯦꯁꯦ ꯈꯪꯖꯤꯜꯂꯨ ꯅꯪ. ꯑꯁꯨꯛ ꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯕ. 이베마 낭부 ngꯥꯎꯔꯕ꯭ꯔꯥꯃꯦ? ꯅꯨꯄꯥꯁꯤꯒꯤ ꯈꯨꯗꯥꯡꯗꯒ ꯌꯥꯜꯂꯗꯅ ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯐꯥꯎꯔꯤꯁꯦ. ꯅꯨꯄꯥꯁꯤꯅ ꯀꯩ ꯈꯜꯂꯝꯗꯧꯔꯤꯒꯦꯕ? ꯅꯪ ꯑꯗꯨꯒꯤ ꯍꯦꯟꯖꯤꯟꯕꯤꯗꯨꯗꯅꯤ ꯑꯩꯒꯤ ꯌꯥꯝ ꯆꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯗꯣ. ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯒꯦꯔꯥ ꯃꯥꯗꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤ ꯍꯥꯏꯁꯤꯅꯤ. ꯈꯪꯅꯤꯃ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯕꯅꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯥ. ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯗꯅ. ꯅꯨꯡꯁꯤꯕꯗ ꯊꯥꯡꯁꯤꯡ ꯆꯪꯗꯦꯗꯣ ꯇꯧꯔꯤꯅꯤꯅ. ꯑꯩꯀꯣ ꯅꯪꯒ ꯆꯠꯃꯤꯟꯅꯕꯒ ꯀꯤꯁꯤꯜꯂꯛꯇꯧꯔꯦ ꯁꯨꯝ. ꯀꯤꯔꯨꯅꯨ ꯂꯥꯎ. ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯇꯧꯕꯗꯣ ꯌꯦꯡꯉꯣ. ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯏꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯒꯦꯗꯣ ꯌꯦꯡꯒꯦꯕ ꯃꯥ. ꯑꯁꯤ ꯈꯟꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ. ꯑꯁꯣꯝꯗꯁꯨ ꯃꯔꯨꯞ ꯑꯅꯤꯗꯣ ꯂꯥꯏꯖ ꯃꯥꯒꯤ ꯋꯥꯔꯤꯗ ꯅꯩꯅꯗꯨꯅ ꯆꯠꯂꯤ ꯊꯣꯏꯕꯅ. ꯅꯨꯄꯥ ꯂꯥꯏꯖꯅ ꯅꯪꯉꯣꯟꯗ ꯀꯧꯕꯗꯣ ꯑꯩ ꯑꯝꯇ ꯀꯧꯔꯛꯀꯦꯕ. ꯈꯔꯒ ꯀꯦꯊꯁꯟꯅꯔꯒ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦꯕ. ꯀꯧꯔꯛꯀꯦꯀꯣ. ꯑꯣ ꯑꯩꯒꯤ ꯌꯥꯝꯆꯥ ꯈꯣꯡꯄꯥꯛꯁꯤꯅ ꯀꯧꯔꯛꯄꯗ ꯅꯪ ꯂꯥꯡꯒꯣꯜꯁꯦ ꯇꯥꯁꯤꯟꯗꯣꯏꯅꯤꯌꯣ. ꯍꯩ ꯇꯧꯔꯛꯀꯅꯨꯀꯣ. ꯑꯩꯈꯣꯏ ꯅꯨꯄꯤꯗꯣ ꯐꯩꯖꯣꯝ ꯄꯨꯡꯌꯥ ꯁꯨꯕꯗ ꯃꯈꯨꯠꯀꯗꯣ ꯂꯣꯏ ꯆꯣꯛꯊꯗꯅ ꯂꯣꯏꯔꯝꯃꯤ. ꯑꯗꯣ ꯅꯨꯄꯥ ꯂꯥꯏꯖꯒꯤ ꯃꯑꯣꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯉꯣꯟꯗ ꯇꯥꯟꯅꯖꯩ. ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯂꯥꯏꯖꯅꯁꯨ ꯏꯍꯦꯟ ꯍꯦꯜꯂꯦ. ꯊꯃꯣꯏ ꯁꯦꯡꯕꯁꯨ ꯃꯥꯜꯂꯦ. ꯅꯪ ꯂꯥꯏꯖꯒꯤ ꯁꯦꯜ ꯀꯌꯥꯝ ꯆꯥꯎꯔꯒꯦ? ꯆꯠꯊꯣꯛꯀꯣ ꯁ꯭ꯋꯥꯏꯗ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ. ꯂꯥꯏꯖꯒꯤ ꯃꯑꯣꯡꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ. ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯗꯨꯗ ꯀꯅꯥꯕꯨ ꯇꯧꯒꯦ? ꯗꯣꯡ ꯗꯣꯡ ꯉꯥꯡꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ. ꯃꯁꯛ ꯐꯪꯉꯤ ꯐꯖꯔꯤꯕ ꯃꯁꯤꯗꯕꯨ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯍꯣꯏ ꯌꯥꯔꯦ ꯆꯠꯁꯤꯜꯂꯣ. ꯑꯗꯨꯒ ꯃꯥꯅ ꯐꯅ ꯐꯖꯕ ꯑꯣꯏꯔꯁꯨ ꯑꯩ ꯅꯨꯄꯤ ꯊꯤꯅꯤꯡꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ. ꯊꯤꯔꯨꯅꯨ ꯏꯕꯨꯡꯉꯣ. ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯔ ꯑꯗꯨꯝ ꯂꯩꯌꯨ. ꯑꯩꯒꯥꯝꯆꯥ ꯍꯥꯏꯔꯝꯕꯗꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯩꯒꯥꯝꯆꯥꯅ ꯑꯣꯟꯖꯔꯅꯤ. ꯑꯁꯣꯝꯗꯁꯨ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯌꯤꯡꯕꯤꯗꯣ ꯋꯥꯏ ꯇꯥꯁꯟ ꯇꯥꯁꯟ ꯀꯟꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤ. ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ. ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯈꯪꯗꯦꯅꯦ. ꯍꯥꯏꯔꯦꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯀꯗꯧꯔꯤꯕ. ꯌꯥꯆꯪꯂꯛꯑꯦ ꯈꯪꯉꯗꯤ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ. ꯃꯄꯥ ꯑꯃ ꯂꯩꯔꯤꯁꯤꯁꯨꯅꯦ ꯈꯤꯇ ꯀꯤꯅꯕ ꯉꯥꯡꯕ ꯈꯣꯠꯄ ꯇꯧꯋꯣꯕꯨꯅꯦ ꯌꯥꯒꯗꯕ ꯅꯠꯇꯦ. ꯆꯠꯁꯅꯨ ꯏꯟꯈꯠꯂꯛꯄꯒꯤ ꯑꯗꯨꯛ ꯆꯠꯆꯕꯅꯤ ꯍꯥꯏꯗꯅ. ꯂꯥꯏꯖ ꯃꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯅ. ꯍꯩ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯍꯥ ꯌꯥꯆꯪꯂꯛꯑꯦꯒꯥꯁꯦ ꯅꯪ ꯈꯪꯗ꯭ꯔꯕꯣ? ꯏꯃꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ. ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯍꯜꯂꯛꯏꯕꯅꯤ. ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯅꯪꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯃꯛꯄꯨ ꯁꯥꯔꯛꯄꯅꯣꯅꯦꯍꯦ? ꯍꯥ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯅꯤꯡꯗꯕꯁꯤꯕꯣ? ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯆꯟꯅꯔꯣꯏꯅꯦ. ꯊꯕꯛ ꯑꯃꯇꯁꯨ ꯂꯣꯏꯁꯤꯟꯅꯤ ꯈꯪꯗꯦ. ꯆꯥꯕꯒ ꯇꯨꯝꯕꯒ ꯆꯠꯄꯒ. ꯅꯪꯁꯤ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯃꯤ ꯅꯪꯁꯤꯕꯣ? ꯍꯣ ꯊꯕꯛ ꯂꯩꯗꯅ ꯆꯠꯂꯤꯕ ꯀꯩꯅꯣ ꯈꯪꯗꯦꯕ. ꯑꯩꯁꯨ ꯃꯤꯅꯦ. ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯌꯨ ꯍꯥꯏꯔꯣ? ꯍꯩ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯅꯤꯅꯦ. ꯌꯨꯝꯊꯪꯅꯕꯒꯤ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ ꯂꯩꯍꯥꯎ ꯑꯁꯤ ꯌꯦꯡꯉꯨ. ꯐꯤ ꯐꯅꯦꯛ ꯁꯥꯗꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡꯒ ꯄꯥꯡꯉꯤꯕ. ꯅꯪꯁꯨ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯅꯦ. ꯃꯤꯒꯤ ꯃꯆꯥꯅ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ. ꯈꯤꯇꯪ ꯍꯥꯏꯔꯛꯄꯗ ꯒ꯭ꯌꯥꯟꯁꯦ ꯇꯣꯞ ꯇꯣꯞ ꯇꯥꯕ. ꯑꯩꯈꯣꯏꯒꯤꯅ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯥꯏꯔꯐꯥꯎ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ. ꯅꯪ ꯉꯥꯡꯕꯗꯅꯦ ꯊꯪꯅꯕ ꯑꯉꯥꯡꯁꯤꯡꯗꯤ ꯂꯣꯏꯅ ꯁꯤꯡꯈ꯭ꯔꯦꯅꯦ. ꯑꯩꯉꯣꯟꯗ ꯅꯣꯏꯒꯤ ꯁꯦꯜ ꯇꯥꯟꯕ ꯇꯥꯟꯗꯕꯗꯣ ꯗꯔꯀꯥꯔ ꯇꯥꯗꯦ. ꯑꯩꯒꯤꯕꯨ ꯅꯨꯄꯥ ꯐꯪꯕ. ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯃꯃꯥꯏꯅꯣ ꯌꯦꯡꯉꯨꯕ ꯑꯁꯤ. ꯅꯪ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ? ꯍꯥ ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯐꯥꯎ ꯍꯩꯇꯕ ꯅꯪꯅ ꯅꯌꯨꯝꯗꯣ ꯄꯥꯜꯂ ꯀꯩꯗꯧꯔꯨꯗꯣꯏꯕ? ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯨꯊꯣꯛꯇꯅ ꯉꯥꯡꯅꯍꯜꯂꯨꯔꯒꯦꯔꯅꯍꯦ. ꯍꯣꯏ ꯉꯥꯡꯅꯍꯜꯂꯨꯗꯧꯔꯤꯕ. ꯏꯃꯥꯒꯤ ꯃꯃꯤꯡꯁꯦ ꯃꯃꯤꯡ ꯆꯠꯍꯟꯗꯧꯔꯤꯕ. ꯂꯩꯀꯥꯏ ꯃꯌꯥꯝꯗꯨꯗꯅꯦ ꯁꯦꯒꯥꯛ ꯀꯥꯏꯒꯩ. ꯅꯪꯀꯣ ꯅꯪ ꯁꯨꯝꯆꯠꯁꯤꯅ ꯀꯜꯂꯛꯄ ꯁꯣꯏꯔꯣꯏꯍꯦ. ꯅꯪ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯕ꯭ꯔꯕꯨ ꯅꯪ? ꯆꯠꯂꯣ ꯆꯥꯛ ꯃꯥꯏꯒꯗꯣ ꯊꯥꯒꯠꯂꯨꯁꯨ ꯆꯠꯂꯨ. ꯆꯠꯂꯣꯅꯦ. ꯑꯩꯇ ꯁꯨꯝ ꯉꯥꯏꯕꯒꯤ ꯊꯕꯛꯇꯣ ꯈꯛ ꯇꯧꯔꯅꯨꯅꯦ. ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯏꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦ. ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯪ. ꯉꯝꯃꯔꯣꯏꯌꯦ. ꯊꯃꯣꯏ ꯀꯥꯏꯔ ꯂꯥꯛꯂꯤꯁꯤꯗ ꯆꯥꯛ ꯊꯣꯡꯉꯣꯏ. ꯏꯁ ꯊꯃꯣꯏ ꯀꯥꯏꯕꯤꯅꯤꯀꯣ. ꯍꯣ ꯊꯃꯣꯏ ꯀꯥꯏꯕꯤ. ꯊꯃꯣꯏ ꯀꯥꯏꯔꯦ ꯀꯥꯏꯗꯅ. ꯍꯩ ꯆꯥꯛꯇꯣ ꯆꯥꯗꯕꯗꯤ ꯇꯧꯔꯣꯏꯅꯦ ꯅꯪ ꯊꯃꯣꯏ ꯀꯥꯏꯔꯦꯅ. ꯃꯊꯪ ꯅꯨꯃꯤꯠꯇꯅꯤ ꯂꯥꯏꯖꯒ ꯅꯤꯡꯊꯤꯒꯗꯣ ꯈꯨꯜꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕꯤ ꯑꯕꯣꯛ ꯇꯝꯐꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯗꯨꯅ ꯂꯩꯔꯤ. ꯂꯩꯁꯥꯕꯤ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯑꯕꯣꯛ ꯇꯝꯐꯥꯁꯨ ꯑꯗꯨꯃꯛ ꯌꯥꯎꯁꯤꯜꯂꯤ. ꯅꯤꯡꯊꯤꯅ ꯑꯕꯣꯛ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯃꯃꯥꯏꯗꯤ ꯈꯔ ꯀꯟꯕꯅꯤ. ꯂꯥꯏꯖꯅ ꯀꯟꯗ꯭ꯔꯗꯤ ꯂꯦꯛꯇꯅ ꯇꯣꯛꯑꯗꯕ. ꯑꯕꯣꯛ ꯇꯝꯐꯥꯅ ꯀꯅꯥꯒꯤ ꯃꯇꯥꯡꯗꯅꯣꯅꯦ? ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯕꯣ ꯑꯕꯣꯛ ꯀꯣꯛꯀ ꯉꯥꯎꯏꯀꯣ. ꯑꯕꯣꯛ ꯂꯥꯏꯖꯅ ꯑꯩꯈꯣꯏ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ. ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯁꯨ ꯂꯥꯏꯖ ꯅꯪꯁꯦ. ꯑꯕꯣꯛ ꯑꯩꯒ꯭ꯌꯥꯝꯆꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ. ꯃꯀꯣꯛ ꯆꯥꯛꯏꯔꯁꯨ ꯈꯪꯗꯦ. ꯃꯁꯛꯁꯦ ꯈꯔ ꯐꯖꯕꯒꯤ ꯂꯩꯕꯤꯒꯦ ꯇꯧꯕꯩ ꯋꯥꯅꯤ.
ꯏꯁꯨꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯦꯍꯦ ꯑꯗꯨꯕꯨ ꯏꯁꯨꯅ ꯑꯩꯒꯤ ꯌꯥꯝꯆꯥꯗ ꯉꯥꯎꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯑꯕꯣ ꯑꯩ ꯍꯥꯏꯁꯦ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯑꯩꯒꯤ ꯌꯥꯝꯆꯥꯁꯦ ꯅꯨꯄꯥꯅꯤ ꯍꯤꯡꯉꯤꯕ ꯊꯃꯣꯏ ꯑꯃꯁꯨ ꯄꯥꯜꯂꯤꯕ ꯑꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯐꯥꯎꯗ ꯅꯨꯄꯥꯗꯨꯕꯨ ꯉꯥꯎꯏ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦꯕ ꯃꯥꯅ ꯏꯀꯥꯏꯔꯝꯅꯤ ꯈꯟꯗꯅ ꯏꯇꯧꯅ ꯎꯠꯂꯦ ꯑꯗꯒꯤꯅꯦ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯕꯣ ꯌꯦꯡꯉꯣꯕ ꯃꯥꯅ ꯈꯨꯜꯁꯤꯗꯅꯦ ꯆꯥꯛꯈꯨꯝ ꯆꯠꯄ ꯈꯨꯗꯤꯡ ꯑꯩꯅ ꯏꯟꯖꯥꯡ ꯑꯗꯨꯝ ꯁꯦꯝꯕ ꯆꯠꯂꯤꯕ ꯃꯥꯒ ꯎꯅꯔꯗꯤ ꯈꯟꯅ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕ ꯊꯤꯗꯅ ꯆꯠꯂꯤꯅꯦꯕ ꯑꯗꯨꯃꯛꯇꯗ ꯀꯔꯤꯃꯠꯇ ꯈꯪꯉꯛꯇ꯭ꯔꯁꯤꯕꯨ ꯉꯥꯎꯏ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦꯕ ꯑꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯤꯠꯌꯦꯡꯗꯒꯤ ꯍꯧꯋꯦ ꯍꯥꯏꯕꯗꯨꯗ ꯌꯦꯡꯉꯤꯕꯅꯦꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔ ꯂꯩꯈꯤꯕ ꯑꯗꯨꯗꯤ ꯃꯥꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯝ ꯊꯣꯛꯏꯗꯅ ꯆꯨꯝꯃꯤ ꯏꯁꯨꯅ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯤ ꯑꯕꯣ ꯑꯩꯅꯅꯦ ꯈꯪꯃꯟꯗ꯭ꯔꯁꯨ ꯅꯨꯡꯁꯤꯔꯛꯇꯦ ꯍꯥꯏꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯒ ꯂꯦꯝꯕꯒꯁꯨ ꯑꯕꯣꯛ ꯇꯝꯐꯥꯒꯤꯗ ꯁꯤꯡꯖꯨ ꯆꯥꯕ ꯆꯪꯂꯛꯏ ꯂꯥꯏꯖ ꯃꯥꯗꯤ ꯂꯦꯝꯕ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯂꯦꯝꯕ ꯃꯥꯁꯨ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯩꯒꯤ ꯌꯥꯝꯆꯥꯁꯨ ꯂꯥꯛꯏꯗꯅ ꯑꯕꯣꯛ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ ꯍꯣꯏꯅꯦ ꯐꯅꯕꯨ ꯀꯨꯏꯔꯦꯅꯦ ꯅꯪꯅꯒ ꯂꯥꯛꯈꯤꯗ꯭ꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯔꯤꯅꯣ ꯑꯕꯣꯛ ꯁꯤꯡꯖꯨꯒ ꯀꯤꯂꯤ ꯆꯅꯥꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯐꯝꯃꯣ ꯐꯝꯐꯝꯁꯤꯡꯗꯨꯗ ꯊꯣꯏꯕꯒ ꯂꯦꯝꯕꯒꯁꯨ ꯐꯝꯐꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯑꯕꯣꯛ ꯇꯝꯐꯥ ꯃꯥꯁꯨ ꯁꯤꯡꯖꯨ ꯈꯔꯒ ꯀꯤꯂꯤ ꯆꯅꯥ ꯈꯔ ꯑꯃꯒ ꯊꯝꯅꯥꯗ ꯐꯖꯅ ꯌꯣꯝꯗꯨꯅ ꯄꯤꯔꯔꯦ ꯑꯕꯣꯛ ꯇꯝꯐꯥ ꯕꯣꯔꯥ ꯑꯗꯨ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯁꯦ ꯑꯩꯒꯤ ꯌꯥꯝꯆꯥ ꯍꯣꯏ ꯂꯥꯛꯈꯤꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯌꯥꯝꯆꯥ ꯍꯣꯏꯅꯒ ꯂꯥꯡꯒꯅꯣꯒ ꯍꯥꯏꯈꯤꯕꯔꯣ ꯃꯣꯏ ꯊꯦꯡꯅꯕꯗꯒ ꯂꯥꯏꯖꯅ ꯑꯗꯨꯒꯨꯝꯕꯒ ꯍꯥꯏꯖꯕ ꯉꯝꯕ ꯅꯨꯄꯥ ꯑꯝꯇ ꯅꯠꯇꯦꯗ ꯑꯕꯣꯛ ꯁꯋꯥꯡ ꯁꯕꯥꯟꯇꯅꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯑꯕꯣꯛ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯀꯌꯥ ꯇꯥꯔꯒꯦ ꯑꯩꯈꯣꯏꯒꯤꯕꯣ 30 ꯈꯛꯇꯅꯤꯗ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯂꯥꯏꯖ ꯅꯨꯄꯥ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯈꯪꯉꯤ ꯅꯨꯄꯥ ꯑꯣꯏꯕ ꯑꯗꯨꯁꯨ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯩꯖꯕꯅꯤ ꯃꯗꯣ ꯂꯥꯏꯖ ꯃꯥꯅ ꯂꯛꯅꯖꯕ ꯀꯦꯖꯕ ꯇꯧꯖꯕꯗꯨ ꯆꯤꯟꯕꯥꯜꯗ ꯈꯛꯇꯅꯤ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯖꯕ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯖꯕꯅꯤ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯝꯅꯒ ꯇꯧꯖꯕꯗꯣ ꯆꯠꯂꯝꯗꯥꯏ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩꯗꯨꯁꯨ ꯃꯉꯣꯟꯗꯅꯤ ꯈꯪꯂꯕꯗ ꯃꯁꯥ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯖꯈꯤ ꯑꯕꯣꯛ ꯇꯝꯐꯥꯅ ꯑꯩꯒꯤ ꯌꯥꯝꯆꯥ ꯅꯪꯁꯤ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯀꯣ ꯅꯨꯄꯤꯗꯨꯅꯁꯨ ꯍꯧꯔꯕ ꯑꯗꯨꯗ ꯅꯨꯄꯥꯅꯠꯇ ꯑꯗꯨꯝ ꯃꯥꯏ ꯂꯩꯔꯒ ꯆꯦꯜꯂꯕꯗꯤ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯃꯁꯥꯅ ꯊꯣꯏꯕꯅ ꯑꯕꯣꯛ ꯂꯥꯏꯖꯒꯤ ꯄꯥꯎꯗꯝ ꯈꯣꯟꯃꯥꯜꯂꯤꯗ ꯃꯥꯅꯦ ꯂꯥꯏꯖꯅ ꯄꯦꯟꯗꯅ ꯅꯕꯣꯛ ꯑꯩꯉꯣꯟꯗ ꯇꯝꯂꯝꯕꯅꯤꯗꯣ ꯑꯩꯒꯤ ꯌꯥꯝꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏꯖꯕꯨ ꯌꯥꯅꯤꯡꯗ꯭ꯔꯤꯕꯗꯤ ꯃꯁꯛ ꯊꯤꯕꯅꯦꯁꯨ ꯅꯠꯇꯦ ꯃꯁꯛ ꯍꯥꯏꯔꯥ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯐꯖꯔꯤꯕ ꯃꯕꯨꯛ ꯐꯪꯉꯤ ꯏꯆꯝ ꯆꯝꯃꯤ ꯑꯗꯣ ꯑꯕꯣꯛ ꯀꯩꯅꯣꯝꯗꯤ ꯍꯪꯒꯦ ꯅꯪ ꯋꯥ ꯂꯣꯠꯄꯗꯤ ꯇꯧꯅꯨꯀꯣ ꯅꯪꯕꯨ ꯂꯥꯏꯖꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕ꯭ꯔꯅꯦ ꯍꯥꯏꯌꯨ ꯑꯕꯣꯛꯇ ꯏꯀꯥꯏꯕ ꯂꯩꯇ ꯍꯦꯛꯇ ꯃꯁꯤꯗ ꯏꯀꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯕꯣꯛ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯨꯡꯁꯤꯔꯤꯔ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯍꯦꯛ ꯐꯥꯎꯏ ꯅꯨꯡꯁꯤꯌꯨꯅꯦ ꯃꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤꯇꯅꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯗꯧꯔꯤꯕꯁꯦ ꯑꯕꯣꯛ ꯑꯩꯒꯤ ꯌꯥꯝꯆꯥꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤꯕꯅꯦ ꯅꯨꯡꯁꯤꯔꯝꯅꯤ ꯆꯤꯝꯕꯥꯜꯗ ꯐꯣꯡꯗꯣꯛꯆꯗꯕꯒꯤ ꯋꯥꯅꯤ ꯃꯤꯠꯅꯗꯤ ꯑꯗꯨꯝ ꯌꯦꯡꯖꯕꯅꯤ ꯇꯨꯃꯤꯟ ꯍꯨꯔꯥꯟ ꯁꯥꯗꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8 ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯁꯨ ꯃꯔꯨꯞ ꯑꯅꯤꯗꯣ ꯆꯥꯛꯈꯨꯝ ꯆꯠꯇ꯭ꯔꯕꯅꯤ ꯑꯁꯪ ꯑꯃꯥꯟ ꯈꯔ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ ꯂꯥꯏꯖ ꯃꯥꯁꯨ ꯃꯔꯨꯞꯀꯤ ꯁꯦꯜ ꯂꯧꯔꯨꯗꯨꯅ ꯍꯜꯂꯛꯄꯗ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯊꯦꯡꯅꯔꯔꯦ ꯍꯥꯟꯅꯒꯨꯝ ꯏꯀꯣꯏꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ ꯑꯩꯒꯤ ꯌꯥꯝꯆꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯆꯥꯛꯈꯨꯝ ꯆꯠꯇꯤ ꯍꯥꯏꯗꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ ꯑꯌꯥ ꯑꯩꯒꯤ ꯌꯥꯝꯆꯥ ꯅꯪꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯁꯅꯥ ꯂꯩꯍꯥꯎꯗꯣ ꯑꯩ ꯂꯧꯖꯔꯒꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯌꯥꯔꯣꯏꯗ ꯁꯤꯗꯤ ꯃꯤꯒꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯃꯤ ꯑꯣꯏꯔꯁꯨ ꯅꯪꯗꯤ ꯌꯥꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯉꯣꯟꯗ ꯆꯤꯜꯍꯟꯒꯦ ꯈꯟꯅ ꯍꯦꯜꯂꯛꯄꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯩꯔꯥꯡꯅꯤ ꯁꯅꯥ ꯂꯩꯍꯥꯎꯁꯦ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕꯤꯗꯤ ꯂꯩ ꯃꯃꯤꯡꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯃꯥ ꯈꯛꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯃꯥ ꯅꯠꯇ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯌꯥꯝꯆꯥ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯨꯒ ꯊꯨꯡꯅꯕ ꯑꯣꯏꯌꯨꯀꯣ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯌꯥꯝꯆꯥ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯣ ꯑꯩ ꯑꯣꯏꯖꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ
नुपा ओइबदु नुपी मागी पिरांग खर सिंथरंबा अदुदा वाजरई थमोयदो लोलकली चिंबा लाना नुपा लाइजदो अइबु यामना वरौरमद्रा मादो तसिंगना कपख्रि ngасidi aidi mana sawdo aduni hena paksai khandana sawna ba haikibani nang sumi gi thamo yam thugai adubu phagiro thamo yona nusiba mana tawbadi phagi oirabasu thamo yamna sopane ayam nungai trenupa hayima ai ma bu nusi haina phongdoklagi phongdokta akhang kana leiraklaba thamoise magi miluk pirang urubada pumnamak mangkhre phare hayeng mak phongdoktuna nang na mamang da khankiba mayam singado haijaro asomdana lai zamana wakhal phumbangna telakpana uhaudraduna lambi da yu ngauduna hairang chatliba nupa sing aduda thengjillare yu ngawba nupa na he kana ro ingon thomeija agana no ba isu usitabi waraba mama na ba amana idaw khaba thomlakpana ti thomjilakpane tu masigi sagen nupi sina kadai fazine masidi aiga yengbada yam chanagadaba mandrane noibo asi hairaga machindu chinglap noi ai soikhibani ibongsi warobino waraude kari tawbagi waraudino fajan nupina thingbilakpabo laije sakhiga tawi adubu khaba makhudang paiduna magi manaktamna chingsili koino nungsiba hawbiram laga hekta tarai chatpa haunabro kaino tawbirisibo se khudang sena thadokpiyo mi no khraga lana khanakhiba tare amta thado sagenbe nang chakhranuda aiga nungaina leirase gi sangaida nungsina na hingminaruseba kari kaige khochi thado ai chike habane thadoi nupi noi khudang sidi mon ga lawini fanadum nungaini paibado laija khut namaduna khupak aduna thajile khabagi mamai eduda aduk tukachaba nakhoi na sena sanduda nakhoi na tawriba suna tawrabadi nai dongai gadra khangde ai khoi di chanju laite adubu nang na igi mai sida khupak na tharabani na nang de gi nupi oi batab itaw mayam don thilowe nupi cheladamne mama na ba singa du sumataw na haibado adumak taw dong ai khosi thado haibane lekai miyam tajingai da khosi thado haibane langanu lo hongam dai sida nang kapidu kaigin nungai ba tangkhalei ni ne itaw don do thingalo ni itaw thingalo ne khanghaude nupa ma na manglom da onthorakpaga mamai mapada khutuma ma paisilakibado laije ikhang na yenglubada lemba oiduna leiram thoibana masigi khaba ba yurai su basi oiramene masi mamoi sam bu thingida masi asi hairaga thoiba khabagi mamai aduda khutumna thenjil lemba laije gi khudang adu paiduna magi maningda thamni khabana gana no ingonda kaurida lo angam da sida mi funing den tawba sida ushidaba sar masi de khongpak si masi khongpak sida kagade hai Ponde ne mathak sida pairaga len kumtharau ne nare lerin nupa pangal changyeng na sine lembana sakta na aigi posaga sidaga thengbuga sarna mamma isam taga thingide phure phajana thoiba amadi lemba changdana khabaga magi marup ani dugado chenkre phumalaklabada chaina khangba ngamdabana leirare ahumduma khakta mafam aduda thoibana nupa imadana nupi chele hairamaki injangado na ithong tharamaki lakminaro fajana asi hairamdana thoiba ma su chatkre laija tapna wanganglei thagachari aibu kanbibagidam wahai asiga loinana chakhige tawi nupadu nupi magi khudang adu paiduna singsilli manaktamna kaide chatoiba ai gamcha meina uraga fajadrasu kaide atopa nupida tawba sunate aigi nupida tawjabani kaino aigi nangi nupi sunatana se ai chakhe khudang si thado kana nate hariba nangde aigi nupini aigi nungsibi thaurani ai gamcha ngayak ki wakhal da chapigano putsi khongloi khanba matamda muna khanbiyo kaino ngasidi aigi akhatpise ingtapi oiremisina nangdi ingtaba paksadi khatlo baduma ai chakhe
ꯀꯔꯝ ꯇꯧꯅꯣ ꯃꯝꯁꯤꯜꯂꯛꯂꯕꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯤꯔꯝꯃꯅꯤ ꯑꯗꯨꯒ ꯉꯍꯥꯟꯈꯩ ꯑꯩꯅ ꯇꯧꯈꯤꯕꯗꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯪꯅ ꯉꯍꯥꯟꯈꯩ ꯇꯧꯈꯤꯕ ꯅꯇꯧꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯕꯅꯤ ꯅꯪꯒꯤ ꯁꯛꯇꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯕ ꯅꯠꯇꯦ ꯅꯪꯒꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯅꯇꯧ ꯏꯀꯣꯏ ꯀꯣꯏꯖꯗꯕ ꯃꯇꯧ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯟꯕꯤꯕꯅꯤ ꯑꯩꯒꯥꯝꯆꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕ ꯃꯇꯧ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯅꯪꯒꯤ ꯑꯩꯒꯥꯝꯆꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯅꯪꯒꯤ ꯑꯩꯒꯥꯝꯆꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯌꯥꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧꯗꯨ ꯎꯔꯔꯣꯏ ꯈꯟꯗꯅ ꯅꯨꯡꯁꯤꯗꯕ ꯁꯥꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯪꯅ ꯎꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯌꯦꯡꯖꯕꯅꯤ ꯂꯩꯅꯝ ꯌꯥꯝꯅ ꯆꯦꯟꯕ ꯐꯖꯕ ꯂꯩꯔꯥꯡꯁꯨ ꯑꯩ ꯀꯜꯂꯛꯎꯗꯦ ꯑꯩꯅ ꯀꯜꯂꯛꯆꯕꯗꯤ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗꯅꯤ ꯄꯤꯔꯣ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯈꯛꯇꯒꯤ ꯅꯤꯖꯒꯤ ꯅꯐꯝꯗꯩꯁꯨ ꯅꯨꯡꯁꯤꯕꯗꯣ ꯑꯩꯒꯥꯝꯆꯥ ꯅꯪ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯂꯩꯕ ꯅꯪꯅ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤꯕꯨ ꯍꯥꯏꯔꯤꯕꯅꯣ ꯂꯣꯟꯊꯣꯛꯇꯕ ꯊꯃꯣꯏ ꯑꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯈꯪꯗꯕ ꯃꯥꯟꯕ꯭ꯔꯥ ꯂꯣꯟꯊꯣꯛꯇꯕ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ ꯑꯩꯒꯥꯝꯆꯥ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ ꯃꯤ ꯁꯨꯝꯕꯁꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯩꯒꯥꯝꯆꯥꯗ ꯀꯣꯛꯍꯜꯂꯒꯦ ꯅꯪꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕꯁꯨ ꯅꯪꯒꯤ ꯁꯅꯥ ꯂꯩꯍꯥꯎꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤꯅꯤ ꯍꯥꯏꯈꯤꯗꯥꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯃꯣꯏꯗꯤ ꯊꯨꯒꯥꯏꯕ ꯉꯝꯖꯔꯣꯏ ꯆꯨꯝꯃꯤ ꯑꯩꯒꯤ ꯁꯅꯥ ꯂꯩꯍꯥꯎ ꯄꯥꯝꯖꯕ ꯃꯥꯒꯤꯅꯤ ꯈꯟꯅ ꯍꯦꯛꯂꯛꯄꯅꯤ ꯃꯥꯒꯤ ꯌꯦꯠꯀꯤ ꯅꯥꯄꯗ ꯆꯤꯡꯒꯦ ꯈꯟꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯌꯦꯠꯀꯤ ꯅꯥꯄꯗ ꯊꯦꯠꯆꯤꯟꯕꯤꯈ꯭ꯔꯦ ꯃꯄꯨ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯥꯝꯆꯥ ꯅꯪꯒꯤ ꯅꯔꯨꯝ ꯊꯨꯡꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯖꯒꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯆꯥꯝꯃ ꯅꯤꯄꯥꯟꯒꯤ ꯊꯝꯕꯥꯜꯗꯣ 500 ꯁꯥꯠꯂꯅꯤꯀꯣ ꯅꯪ ꯂꯧꯗꯣꯔꯕꯅꯤꯅ ꯑꯩꯒꯥꯝꯆꯥꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯖꯩ ꯂꯥꯏꯕꯛ ꯇꯤꯅꯧ ꯇꯝꯂꯝꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯣꯜ ꯄꯥꯈꯪ ꯑꯃꯒ ꯑꯈꯠꯄꯤ ꯂꯩꯁꯥꯕꯤ ꯃꯥꯒ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯩꯒꯥꯝꯆꯥ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯊꯣꯏꯅ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇ ꯈꯦꯠꯅꯕ ꯊꯝꯗꯕ ꯑꯣꯏꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯏꯖ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯑꯉꯥꯡꯃꯛꯁꯨ ꯅꯠꯅꯗꯕꯅꯤna ꯀꯥ ꯍꯦꯟꯅ ꯁꯥꯡꯗꯕ ꯑꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯃꯛ ꯆꯥꯎꯅ ꯗꯨꯝꯗꯥꯝ ꯇꯧꯗꯨꯅ ꯂꯥꯏꯖ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝꯒꯤ ꯊꯧꯒꯜ ꯇꯧꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ